Sinthai Story Manipuri channel asigi maikaidagi Thoithoi Gurumayumna taramna okjari. Ngasi amuk mayamgidamakta wari ama puduna lakjari. Wari asigi maming Mamaton gi Sarei. Wari asibu khut thabiraklibi Tongbram writerna wari asi ijarakpa matamda shoikhilankhiba yarabasu mayamna ngakpiyu. Thainagi matam amada Tomba kauba nupa ama lairami. Mahaki loinabi adu machanupi Thoithoi sanapokpa chahi ama farakpada ana layong khangdana narakpadagi laikannaba ngamdana taibangpan thadokkhirami. Tombana magi machanupi Thoithoi sanagi khallaga nupi atombi ama thirami. Adubu magi nupi atombi Sarei asi yum panba khangdana lairamba leisabi aribi ama oirami. Aduga Sarei asi machin kanbi mabuk chel pikpi ama oirami. Sanareina lakpa kuidringai matamdadi Thoithoi sanabu yamna luna tawbirami. Adubu matam khara lairaba matungda nongma Tomba adu langfaida thabak subagidamak matam kharagi oina chatkhirami. Yum aduda magi nupi atombi Sarei amadi machanupi Thoithoi sana makhoi ani khaktamak lairami. Matam aduda Sanareina Thoithoi sanabu yamna thina otpiba hauраklami. Thoithoi sananadi Mamatonbu mabu he popiba mama amani khanna nungsijarami. Asumna asum haukhibana Thoithoi sanadi leisabi macha faraklami. Nongmagi numitni Sanareina he Thoithoi sana he minai macha tadro aina kaurise. Thoithoi sana adu tumlambadagi afing afai oina hagolaklami. Thoithoi sanana Tari Mamaton kari haige. Sanareina Mamaton kaina he nang hujifak tumba matamlo ha chatlo yam thuna haugatlo chakse kanana thongni khalino yumgi thabak inkhang asi noi nama ashiba aduna laklaga loshini haibro nasana khangna thabak amata tawdribasi karigino ha. Thoithoi sanana nongalamdaigi ingli tawbasida ningaidana tumtharuri Mamaton. Sanareina chatlo yam thuna haugatlo nangi nathau tawrucho adugane yumgi thabaksing asi losilamlaga aigi irujanaba khulgi pukri achawbadagi ising khara holucho. Asumna Thoithoi sana adu haugatlaba matungda Mamatonna haiba thabaksing adu tawba loiraba matung chak amuk thonglami. Chak thongba adu loiraga Mamatongi chak saruk adu ningthina thamlami. Mamaton aduna chak chaba loiraga laikai koiba chatkhirami. Laikai aduda laiba maga manajabi miwa ngangnabising aduna Sanareida oidaba wafam kaya ama tamsilami. Aduga Sanareigi mabukning adu onaba laikaigi nupi naha chinthibising aduna hai. Sarei haibi apangbi nacha sunatana migi macha asibu yoklaga karibu kanani haidana. Thoithoi sana asi nangi nacha nate migi machani haibasibu nangbu kaurabro. Hujik matamda migi macha yoklaga karibu kanadoino matam mangnabani. Nakan amadagi nupi amana haishu haibani Sarei ibema napurebana yumda halakpa matamda nangini haidana napi matat amata fau laibirakpro. Macha nupi asigidi niktagi fidagi phanektagi mayam laibiramgani. Wafam asida nangna adum gyan taba yarabani. Nangse Tombana magi machanupi asibu senanaba purakpa minaiga chap manarabani. Makhoi singduna hairiba wafamsing adu taraga Sanareina khumlaki. Che khoi mayamna haibiriba wafamsing asi loina chumi. Aise nahankhe yamna panglamba oireko. Che khoi mayam ai amuk chatlage hairaga Sarei adu saurangnana phuk haugatlaga chatkhirami. Miwa ngangnabi mausing aduna adunidana aikoina kapa tenbu pande haibro haiduna noktuna leihorami. Numit kharanigi matungda Sarei adu yumda ngahakta leite koichat chatuna miwa ngangnaduna leirami. Laikai koiruraga halakpada yumda isau toina langlami. Thoithoi sana adu thina phubirami.